India se Chinjak to Mipal Tangdaba Leibak ama Oihannaba Hotnabada Icar na Achouba Thoudang Louduna Lakli haina Department of Agriculture ki Commissioner RK Dinesh na phongdorakli Lampel pata leiba Icar RCNES Region Manipur Center ki conference hall da pangthokpa Icar ge Manipur tara taruk suba Foundation and Technology ki thoramda wafam ase phongdok laduna mahangna hai kumja listing amaga chamapan kunmapan ge July tara tarukta India da Icar linkhat ke leibak asida leiriba miyamna mathau taba Chinjak sing marakai na Oihannaba Hotnabada Icar na Achouba Thoudang Louduna Lakli ngasidi India na puthokpa Chinjak ki pothok kaya topa leibak singda thadokpa ngamlakle amadi miyamna su pamnabagi chang hengatnarakli Icar gi scientist kaya na anoba technology kaya sizinaduna anoba makhal gi Chinjak kaya chathok hena puthokpa ngamle Icar na chahi marifutara taruk surakpaga loinana makata na anoba chathok leiba Chinjak makhal kaya su puthokpa ngamba oirasanu haina su mangna makata ki. The value of peace or development or ICR can only be realized only when these things are absent. ICR से क्या हम कहना के अगर से ICR दिखकर हम करनी शांति से क्या हम कहना के development से क्या हम कहना के है से अकोई public तो क्या हम आगे है से करना development से लेकर करना तो फाउ करनी सब माने ICR से करम तो करम मायने हो भी बनो है से मैं हम सुनिया है भी अदुको कितना नंबर तो elaborate कर सके 1916 ngasi ki numit sida on 16 July 1929 da ICR se ahan koina lakhi bagi my background se sini India se 19th century the famine se yang toina kawe every 12 year there was a famine a big famine se da pe do ke the me se hata millions and millions of people die sa na ro phang bagi ado famine se akana tarane every 3 good season ni matungda hatta ba season ma habli crop se Pero yani habagi hazana bangsu lai rama bane India sida automatic food security se lai tawa matam ne ko sagi pre masai ko independence era sida Thauramadu the Department of Horticulture and Soil Conservation ki Director K Devadatta Sharma Department of Agriculture ki Deputy Director AK Chitaranjan Icar RCNES Region ki Retired Principal Scientist Dr. I Megasan Ramade Icar Research Center for NES Region ki Head Dr. Ram Gopal Lahasu Saryake Thauramaduga mari lainana exhibition cum technology showcase amaso hangdokhibaga loinana lawmi singda tongan ba maru marang kya su yanthokhe